ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯐꯤꯀꯦ ꯆꯦꯅꯦꯜ ꯄꯨꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯃꯗꯤ ꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯗ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 8ꯇꯒꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 18 ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ngasi ki tangkak ta mau sagumna tangkak ani thokna dumak puduna laksari ahan tangkak ki oina tang tare tagina tang mapan fawbugi manungda kari kari fo leri habadu rasi khunimak ki oina thamjarakani madugi matung tarakpada rasi khunimak ki oina lemori ba tang tara dagina tang tara humdoi fawbugi na kari kari fo leri aduga mahiroi singi loina loina na pakang na sabi singi kari kari fo leri habadu kudol tamjarakadabani राशिफल तराने थोई सिगी मनु हाबदी मेष राशिफल दगी होरगा अरोबिद मिन राशिफल फावगी राशिफल तराने थोई सिगी ओइना तोगान तोगान बे सा सागी फल सिंदु करी करी देरी हाबदु चेयोल सिगी ओइना खमिन होबगी तंजा लोमिन राशि तोल तमजगे ngasi डिसेंबर के तांग 3 तगेना लाकदोरिब डिसेंबर के तांग 18 फावगी ओइबा चेयोल सिगी राशिफल कुदोल तमजगे मियंग तामिनसे Away Papa channel subscribe to you please. For the ma'am ngasi pudun laksariba ngasi December ki tang 3 tagina lakadoriba December ki tang 3 fobi goiba chayol gi rasi folda puning sangna taminabagi tanja madi mi ing taminabagi tanja lominarasi han basi mes rasi fol thamjage mes rasi fol gi oin ahan batang ki tang 3 tagina tang mapan fobi manung sida सेल मखों पानगनी वखल यामगनी मथौ चिनगनी तुंगी थबक की प्लान तौगनी सुब नोमदी कानगनी लेकाई की थबक थोरमदा यामना थवा यावगनी लमद चटप कायदे अदुग लेमहोरी बतांग तरा दगिना तराव हमदोई फावगी मनुंगसिदा फम होगदो होंजिन खरा लेगनी ललोन इतिक तौबसिंगी ओइना यामना कानगनी करबार तौबसिंग कानगनी थबक की तमक वनोमदी सक्री खरा थांगनी साना खोनबगी लमदा लेबिरिबसिंगी ओइना यामना चाउना मिचत फंगबा मतमनी महिरोइसिंगी ओइना महिदा अकाइबा थोइना लेते अदुगा पाखंग लेसाबिसिंगी ओइनादि चयोलसिदा मेष राशिफलगी ओइना हाइना सिंगनबा लेगनी अनि सुबदा वृष राशिफलगी ओइना तांग 3 तगिना मापन फावबगी अहान तांगकी मनुंगसिदा फम होंगदो होंजिन खरा तौगनी लमदा चतकनी अनोबु मरुक फंगनी सेल मखों पानगनी पंदुन लेरकपु सेल फंगनी लेमहोरिबा तांग 10 दगिना 18 फावबगी मनुंगसिदा थबक्की अनौब पाव नुंगाइबा पाव क्या तागनी तौबतबो वानोमसिंगी ओइनादि सक्री खरा थांगनी पुंगिसै तौबसिंगी ओइना मिंचत फंगनी ललोनितिककी थबक्ता करबारगी थबक्ता तौबिरिबसिंगी ओइना अनौब प्लान क्या सागसबा ngamjagani महिरुइसिंगी ओइना महिदा अकाइबा थोइना लेरोय अदुगा पाखंग लेसाबिसिंगी ओइनादि थुंगनगनी मिथुन राशिफलगी ओइना तांग 3 तगिना मापन फावबगी अहानबा तांगकी मनुंगसिदा लमदा चतकनी अनौब मरी मता क्याम उनगनी तुंगी थबक्की प्लान सु माइ पाकना तौबा ngamgani सेल यामना चतकनी लेमहोरिबा तांग 10 दगिना 18 फावबगी मनुंगदा पोचै लेसिनगनी मीगी उपाय क्या अमा तौबा ngamgani महिरोइसिंगी ओइना महिदा निंगबा थुंगबा खरा वाटकनी अदुगा पाखंग लेसाबिसिंगी ओइनादि लुहोंगनी कर्कट राशिफलगी ओइना तांग 3 तगी मापन फावबगी अहान तांगकी मनुंगसिदा अनौबा नुंगाइबा पाव क्या अमा तागनी थिका तौबसिंग कानगनी तुंगी थबक्की प्लान तौगनी अनौबा मरुक मपांग क्या अमा उनगनी लमदा चटप कायदे लेमहोरिबा तांग 10 दगिना 18 फावबगी मनुंगसिदा साना खोनबगी थबक्ता मिंचत फंगनी वानोमदी सक्री थांगनी करबार तौबदी कानाबा यामना लेगनी अदुगा मीगी उपाय क्या अमा तौबा ngamgani महिरोइसिंगी ओइना महिदा अकाइबा थोइना लेरोय पाखंग लेसाबिसिंगी ओइनादि हाइना सिंगनगनी सिंह राशिफलगी ओइना अहानबा तांगकी तांग 3 तगी मापन फावबगी मनुंगसे
ꯁꯦꯜ ꯌꯥꯝꯅ ꯃꯈꯣꯡ ꯄꯥꯟꯒꯅꯤ, ꯁꯦꯜ ꯌꯥꯝꯅ ꯆꯠꯀꯅꯤ, ꯃꯊꯧꯁꯨ ꯌꯥꯝꯅ ꯆꯤꯟꯒꯅꯤ, ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯒꯅꯤ, ꯑꯅꯧꯕ ꯃꯔꯨꯞ ꯀꯌꯥ ꯑꯃ ꯎꯅꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯇꯨꯡꯒꯤꯗꯃꯛ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯀꯌా ꯑꯃ ꯇꯧꯕ, ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯖꯒꯅꯤ꯫ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯀꯔꯕꯥꯔ ꯇꯧꯕ ꯆꯥꯎꯈꯠꯂꯤ, ꯂꯥꯏꯔꯤꯛ ꯏꯕ ꯐꯣꯡꯕ ꯇꯧꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯍꯩꯗ ꯈꯔ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯃꯈꯩ ꯍꯦꯟꯅ ꯃꯍꯩ ꯌꯥꯟꯖꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ꯫ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 8ꯗꯒꯤ 9 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯤꯗ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯁꯦꯜ ꯆꯠꯀꯅꯤ, ꯑꯅꯧꯕ ꯃꯔꯨꯞ ꯀꯌꯥ ꯑꯃ ꯎꯅꯒꯅꯤ, ꯃꯊꯧ ꯆꯤꯟꯒꯅꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯁꯦꯜ ꯃꯆꯤꯠ ꯃꯆꯤꯠ ꯐꯪꯒꯅꯤ꯫ ꯇꯨꯁꯤꯟꯕꯗꯒꯤ ꯐꯃꯨꯡꯗ ꯂꯩꯒꯅꯤ, ꯃꯤꯒ ꯃꯨꯛꯅꯕ ꯀꯌꯥ ꯑꯃ ꯂꯩꯒꯅꯤ, ꯌꯦꯛꯅꯕ ꯌꯥꯝꯒꯅꯤ, ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯍꯩꯗ ꯅꯤꯡꯕ ꯊꯨꯡꯗꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ꯫ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 8ꯗꯒꯤꯅ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯄꯥꯝꯗꯕ ꯃꯔꯨꯞꯅ ꯁꯦꯜ ꯄꯨꯈꯤꯕ, ꯂꯧꯈꯤꯕ ꯂꯩꯒꯅꯤ꯫ ꯀꯥꯟꯅꯗꯕ ꯊꯕꯛꯇꯁꯨ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯒꯅꯤ, ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯒꯅꯤ, ꯊꯧꯗꯣꯛ ꯌꯥꯝꯒꯅꯤ, ꯁꯦꯜꯁꯨ ꯌꯥꯝꯅ ꯆꯠꯀꯅꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ, ꯂꯝꯗ ꯆꯠꯄ, ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯕ, ꯁꯥꯎꯅꯤꯡꯕ, ꯅꯤꯡꯕ ꯊꯨꯡꯗꯕ, ꯀꯔꯕꯥꯔ ꯇꯧꯕ, ꯀꯥꯟꯅꯕ ꯏꯋꯥꯠ ꯋꯥꯠꯄ, ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯍꯩꯗ ꯑꯀꯥꯏꯕ ꯊꯣꯏꯅ ꯂꯩꯔꯣꯏ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ꯫ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 8ꯗꯒꯤꯅ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜꯗ ꯀꯣꯛ ꯁꯥꯕ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯑꯅꯧꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯂꯦꯞꯁꯤꯟꯕꯗꯤ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯂꯩꯐꯝ ꯍꯣꯡꯕ, ꯐꯝ ꯍꯣꯡꯕ ꯀꯌా ꯑꯃ ꯂꯩꯒꯅꯤ꯫ ꯙꯔꯃꯒꯤ ꯃꯔꯤꯗ ꯊꯕꯛ ꯀꯌా ꯑꯃ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯃꯔꯨꯞ ꯀꯌా ꯑꯃ ꯐꯪꯒꯅꯤ, ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯕ ꯋꯥꯠꯂꯤ, ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯋꯥ ꯐꯥꯎꯅꯗꯦ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯍꯩꯗ ꯏꯪ ꯇꯞꯅ ꯆꯠꯊꯖꯕ ꯉꯝꯖꯒꯅꯤ꯫ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ꯫ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 8ꯗꯒꯤ 9 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯤꯗ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯩꯒꯅꯤ, ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ, ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯌꯥꯝꯅ ꯀꯨꯡꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯁꯦꯜ ꯃꯆꯤꯠ ꯃꯆꯤꯠ ꯈꯔ ꯐꯪꯒꯅꯤ, ꯀꯔꯕꯥꯔ ꯆꯥꯎꯈꯠꯂꯤ, ꯂꯥꯏꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯏ, ꯃꯤꯅ ꯆꯥꯜꯂꯤ, ꯊꯤꯀꯥ ꯇꯧꯕ ꯀꯥꯟꯅꯩ, ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯍꯩꯗ ꯑꯀꯥꯏꯕ ꯂꯩꯇꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯨꯍꯣꯡꯒꯅꯤ꯫ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 8ꯗꯒꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯒꯅꯤ, ꯊꯧꯗꯣꯛ ꯌꯥꯝꯒꯅꯤ, ꯅꯤꯡꯕꯒ ꯊꯕꯛꯀ ꯃꯥꯟꯅꯗꯕ ꯃꯇꯝꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯇꯤꯟꯅꯔꯣꯏ, ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯕꯉꯝꯗꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯀꯅꯤ, ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ, ꯇꯨꯡꯒꯤ ꯊꯕꯛꯀꯤ ꯄ꯭ꯂꯥꯟ ꯇꯧꯒꯅꯤ, ꯃꯔꯤ ꯃꯇꯥ ꯌꯨꯝꯗ ꯊꯨꯡꯂꯒꯅꯤ, ꯂꯩꯀꯥꯏꯒꯤ ꯊꯕꯛꯇ ꯃꯇꯝ ꯃꯥꯡꯒꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯍꯩꯗ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯇꯝꯅꯤ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯨꯍꯣꯡꯒꯅꯤ꯫ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 8ꯗꯒꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ, ꯊꯤꯀꯥ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯀꯔꯕꯥꯔ ꯆꯥꯎꯈꯠꯂꯤ, ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ, ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ, ꯄꯥꯝꯗꯕ ꯃꯔꯨꯞꯅ ꯁꯦꯜ ꯄꯨꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯇꯧꯒꯅꯤ, ꯈꯨꯠꯁꯥꯒꯤ ꯊꯕꯛꯇ ꯁꯦꯜ ꯐꯪꯒꯅꯤ, ꯂꯥꯏꯔꯤꯛ ꯐꯣꯡꯒꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯍꯩꯗ ꯊꯣꯏꯅ ꯀꯥꯏꯗꯕ ꯃꯇꯝꯅꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄꯥꯎ ꯐꯥꯎꯗꯣꯛꯅꯒꯅꯤ꯫ ꯑꯁꯨꯝꯅ
ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯁꯤꯒꯤ ꯈꯨꯗꯣꯜꯁꯤꯒꯤ ꯑꯔꯣꯏꯕꯗ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜ ꯊꯝꯖꯒꯦ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 8ꯇꯒꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯊꯤꯀꯥ ꯇꯧꯕ ꯁꯦꯜ ꯐꯪꯒꯅꯤ ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔꯗ ꯀꯥꯟꯅꯕ ꯈꯔꯗꯤ ꯋꯥꯠꯀꯅꯤ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯍꯩꯗ ꯊꯣꯏꯅ ꯀꯥꯏꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯑꯁꯨꯝꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯌꯧꯔꯛꯂꯦ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯀꯣꯛꯅꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ